Imfl District ki Porompat Police Station konba Takhel mamang laikai da laiba laikai adugi mairapai bisingna lupa crore amaronggi mamal oigadaba yamlaba yungang sing farba matung thugaiduna manghankhre hiramasigi matangda Impact News afangba pauda tata tipper anida haptuna purakpa yamlaba yungang amadi beer sing adu laikai gi mairapai bisingna check tawbada thengnarakhibani Tungda miyamna gari ani adu fazinduna thamlaba matung yu sing adu Takhel gi saba lampakta JCB sejinaduna kom tawthoklaba matung miyam mangda thugaiduna amangata thokhankhibani Amaromda hauzita fangba pauda ngasi thugaiduna manghankhiba yu adu bupurakhiba gari aduna khamlamba Takhel mamang laikai gi cheko namada makhatana laikai miyamna thiba humbagi thabak chathabada masing yamlaba yungang kaya masu thengnare hairi hairiba yungang sing adusu miyamna manghanaba hotnari hairi